ꯑꯁꯣꯝꯗ ꯆꯨꯝꯊꯥꯡꯉꯥꯟꯕꯤꯗꯨ ꯀꯞꯂꯗꯨꯅ ꯆꯦꯜꯂꯛꯂꯤ꯫ ꯁꯨꯝ ꯆꯦꯜꯂꯛꯄꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯗ ꯊꯝꯖꯤꯜꯂꯨꯏ꯫ ꯄꯨꯟꯁꯤꯕꯅ ꯀꯅꯥ ꯀꯩ ꯍꯥꯏꯔꯤꯅꯣ? ꯀꯞꯅ ꯇꯨꯡꯗ ꯈꯨꯠ ꯊꯤꯜꯂꯒ ꯃꯣꯏꯅꯅꯤ, ꯃꯣꯏꯅ ꯑꯩꯒꯤ ꯕꯕꯥ ꯍꯥꯠꯈꯤꯕꯅꯤ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯔꯒ ꯍꯦꯟꯅꯁꯨ ꯀꯞꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕ ꯆꯨꯝꯊꯥꯡꯉꯥꯟꯕꯤꯕꯨ ꯃꯈꯨꯠ ꯄꯥꯏꯔꯗꯨꯅ ꯇꯞꯅ ꯆꯤꯡꯈꯠꯄꯤꯔꯛꯂꯤ꯫ ꯑꯩꯉꯣꯟꯗ ꯐꯖꯅ ꯍꯥꯏꯌꯨꯁꯦ꯫ ꯑꯩꯒꯤ ꯕꯕꯥ ꯍꯥꯠꯈꯤꯕꯁꯤꯡꯗꯣ ꯑꯩꯅ ꯃꯣꯏꯒꯤ ꯋꯥꯔꯤ ꯇꯨꯃꯤꯟꯅ ꯇꯥꯍꯧꯕꯅꯤ꯫ ꯃꯣꯏꯅ ꯑꯩꯕꯨꯁꯨ ꯍꯥꯠꯀꯗꯣꯏꯒꯤ ꯇꯥꯟꯅꯔꯛꯏꯅꯤ꯫ ꯄꯨꯟꯁꯤꯕ ꯈꯔ ꯁꯥꯎꯅꯤꯡꯅ ꯑꯀꯣꯏꯕꯗ ꯌꯦꯡꯉꯛꯂꯤ꯫ ꯑꯗꯨꯕꯨ ꯒꯥꯔꯤ ꯊꯧꯕ ꯃꯤ ꯑꯃꯅꯤ ꯈꯛꯇꯪꯗꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤ꯫ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯄꯨꯂꯤꯁꯇ ꯀꯣꯜ ꯇꯧꯔꯤ꯫ ꯍꯜꯂꯣ ꯁꯔ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯅꯥꯀꯟꯗꯒꯤ ꯄꯨꯟꯁꯤꯕꯒꯤ ꯃꯀꯣꯛꯇꯨꯗ ꯋꯥꯀꯣꯛ ꯑꯃꯅ ꯊꯣꯝꯃꯛꯂꯤ꯫ ꯆꯨꯝꯊꯥꯡꯉꯥꯟꯕꯤ ꯄꯥꯈꯠꯅ ꯀꯟꯅ ꯂꯥꯎꯔꯛꯂꯤ꯫ ꯆꯪꯁꯤꯜꯂꯒ ꯄꯨꯟꯁꯤꯕꯕꯨ ꯍꯧꯒꯠꯄꯤꯅꯕ ꯍꯣꯠꯅꯩ꯫ ꯄꯣꯊꯥꯏꯁꯨ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯆꯨꯝꯊꯥꯡꯉꯥꯟꯕꯤꯒꯤ ꯃꯈꯨꯠ ꯈꯨꯗꯥꯡꯗꯣ ꯄꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯊꯥꯗꯣ ꯍꯥꯏꯕꯅꯤ꯫ ꯅꯣꯏ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯤ꯫ ꯑꯩ ꯅꯣꯏ ꯑꯝꯇ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯄꯣꯊꯥꯏ ꯀꯔꯦꯝꯅꯅ ꯅꯣꯛꯂꯒ ꯅꯪꯗꯤꯅꯦ ꯑꯩꯒꯤ ꯑꯣꯏꯒꯗꯕ, ꯂꯥꯎ ꯆꯠꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯨꯝꯊꯥꯡꯉꯥꯟꯕꯤꯕꯨ ꯈꯨꯠꯆꯦꯡ ꯄꯥꯏꯗꯨꯅ ꯆꯤꯡꯂꯤ꯫ ꯆꯨꯝꯊꯥꯡꯉꯥꯟꯕꯤꯁꯨ ꯆꯠꯇꯅꯕ ꯀꯟꯅ ꯌꯥꯜꯂꯤ꯫ ꯊꯥꯗꯣ ꯍꯥꯏꯕꯅꯤ꯫ ꯆꯨꯝꯊꯥꯡꯉꯥꯟꯕꯤꯕꯨ ꯁ꯭ꯔꯣ ꯆꯤꯡꯕꯤ꯫ ꯑꯁꯨꯝꯅ ꯆꯤꯡꯗꯨꯅ ꯄꯨꯔꯝꯕꯗꯒꯤ ꯇꯨꯡꯗꯒꯤ ꯄꯣꯊꯥꯏꯗ ꯈꯪꯀꯥꯎ ꯀꯧꯔꯛꯂꯝꯃꯤ꯫ ꯐꯥꯔꯝꯕ ꯆꯨꯝꯊꯥꯡꯉꯥꯟꯕꯤꯒꯤ ꯃꯈꯨꯠꯇꯣ ꯊꯥꯗꯣꯛꯂꯒ ꯎꯞꯁꯤꯜꯂꯒ ꯇꯣꯛꯈ꯭ꯔꯦ꯫ ꯆꯨꯝꯊꯥꯡꯉꯥꯟꯕꯤꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯄꯨꯟꯁꯤꯕꯒꯤ ꯇꯨꯡꯗ ꯂꯣꯠꯂꯤ꯫ ꯄꯨꯟꯁꯤꯕ ꯃꯃꯤꯠꯇꯨ ꯈꯥꯅ ꯄꯣꯊꯥꯏꯗ ꯌꯦꯡꯂꯒ ꯂꯦꯞꯂꯤ꯫ ꯋꯥꯈꯣꯛꯅ ꯊꯣꯡꯈꯤꯕꯒꯤ ꯃꯀꯣꯛꯇꯒꯤ ꯏꯁꯨ ꯆꯦꯟꯊꯔꯛꯂꯤ꯫ ꯆꯩꯅꯥ ꯐꯥꯎꯈꯤꯗ꯭ꯔꯦ꯫ ꯄꯣꯊꯥꯏꯒꯤ ꯀꯥꯡꯕꯨꯗꯨꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯄꯨꯟꯁꯤꯕꯕꯨ ꯐꯨꯅꯕ ꯇꯧꯔꯤ꯫ ꯑꯁꯥꯎꯕꯅ ꯂꯥꯡꯈꯣꯏ ꯆꯟꯈ꯭ꯔꯕ ꯄꯨꯟꯁꯤꯕꯕꯨ ꯐꯨꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯃꯈꯣꯏ ꯑꯣꯏꯅ ꯁꯣꯛꯂꯤ꯫ ꯃꯈꯣꯏꯗꯤ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯕꯅꯤ꯫ ꯑꯁꯨꯝꯅ ꯄꯣꯊꯥꯏꯅ ꯑꯃꯨꯛ ꯃꯨꯛꯅꯔꯤ꯫ ꯑꯗꯨꯝꯅ ꯃꯨꯛꯅꯔꯤꯉꯩ ꯆꯨꯝꯊꯥꯡꯉꯥꯟꯕꯤꯁꯨ ꯉꯁꯥꯏ ꯄꯨꯟꯁꯤꯕꯗ ꯊꯣꯡꯈꯤꯕ ꯋꯥꯀꯣꯛꯇꯨ ꯎꯔꯗꯨꯅ ꯆꯪꯁꯤꯜꯂꯒ ꯂꯧꯗꯨꯅ ꯇꯨꯃꯤꯟ ꯈꯣꯡ ꯊꯥꯡꯂꯤ꯫ ꯄꯣꯊꯥꯏꯅ ꯎꯗ꯭ꯔꯤꯉꯩ ꯃꯀꯣꯛꯇꯨꯗ ꯑꯔꯩꯕ ꯄꯥꯡꯒꯜ ꯐꯨꯗꯣꯛꯇꯨꯅ ꯈꯪꯊꯣꯟ ꯊꯣꯝꯃꯤ꯫ ꯄꯣꯊꯥꯏꯁꯨ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯇꯞꯅ ꯂꯃꯥꯏꯗꯨꯗ ꯇꯨꯈ꯭ꯔꯦ꯫ ꯄꯦꯟꯗꯕꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯃꯁꯥꯗꯣ ꯄꯪꯊꯣꯝꯗ ꯊꯣꯝꯖꯤꯜꯂꯤ꯫ ꯄꯨꯟꯁꯤꯕꯅ ꯏꯆꯟ ꯌꯥꯔꯦ ꯂꯦꯞꯄꯨ꯫ ꯆꯨꯝꯊꯥꯡꯉꯥꯟꯕꯤ ꯄꯥꯏꯔꯝꯕ ꯋꯥꯀꯣꯛꯇꯣ ꯅꯥꯀꯜꯗ ꯍꯨꯟꯗꯣꯛꯈ꯭ꯔꯒ ꯃꯈꯥꯗ ꯐꯝꯊꯈꯤꯗꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯆꯨꯝꯊꯥꯡꯉꯥꯟꯕꯤꯒꯤ ꯅꯥꯀꯜꯗꯨꯗ ꯇꯞꯅ ꯐꯝꯊꯔꯛꯂꯤ, ꯊꯦꯝꯖꯤꯟꯕꯤ ꯀꯞꯇꯅꯕ ꯍꯥꯏꯗꯨꯅ꯫ ꯃꯇꯥꯡꯗꯨꯗ ꯄꯨꯂꯤꯁ ꯌꯧꯔꯛꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯉꯛꯅ ꯄꯨꯛꯄ ꯍꯧꯒꯠꯂꯤ꯫ ꯑꯁꯤꯒꯤ ꯅꯝꯕꯔꯁꯤꯗ ꯂꯣꯀꯦꯁꯟ ꯇ꯭ꯔꯦꯛ ꯇꯧꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯣꯛꯂꯝꯒꯗꯧꯕ ꯃꯥꯟꯕ꯫ ꯆꯨꯝꯊꯥꯡꯉꯥꯟꯕꯤ ꯄꯨꯂꯤꯁꯀꯤ ꯃꯃꯥꯡꯗꯨꯗ ꯆꯪꯁꯤꯜꯂꯒ ꯗꯗꯥꯅ ꯍꯧꯕ ꯅꯠꯇꯦ꯫ ꯄꯣꯊꯥꯏꯗ ꯈꯨꯗꯣꯝꯕꯤꯗꯨ ꯊꯤꯜꯂꯒ ꯃꯥꯅꯅꯦ ꯃꯥꯅ꯫ ꯑꯩꯒꯤ ꯕꯕꯥꯕꯨꯁꯨ ꯃꯥꯅ ꯍꯥꯠꯈꯤꯕꯅꯤ ꯁꯔ꯫ ꯍꯩ ꯑꯁꯤ ꯐꯥꯖꯤꯜꯂꯨ꯫ ꯄꯣꯊꯥꯏꯒꯤ ꯃꯈꯨꯠꯇꯨꯁꯨ ꯄꯨꯟꯁꯤꯟꯈ꯭ꯔꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔꯁꯨ ꯃꯍꯩ ꯊꯣꯛꯅꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇꯨꯗ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯀꯩꯒꯤꯅꯣ ꯑꯉꯥꯡꯁꯦ ꯐꯥꯔꯤꯗꯤ? ꯑꯣꯐꯤꯁꯔꯗꯨꯅ ꯑꯩꯈꯣꯏꯅ ꯄꯨꯖꯈꯤꯕ ꯇꯥꯔꯦ, ꯋꯥꯍꯪ ꯄꯥꯎꯍꯪꯗꯕ ꯈꯔ ꯇꯧꯒꯗꯕ꯫ ꯌꯥꯔꯣꯏ ꯃꯔꯝ ꯆꯥꯗꯅꯅꯦ ꯄꯨꯈꯤꯕꯒꯤ ꯌꯥꯔꯣꯏ꯫ ꯍꯣꯏ ꯒꯥꯔꯤꯗ ꯅꯝꯖꯤꯜꯂꯨ꯫ ꯃꯌꯥꯝꯗꯨꯁꯨ ꯌꯧ ꯇꯧꯗꯨꯅ ꯄꯣꯊꯥꯏꯕꯨ ꯄꯨꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯄꯪꯂꯥꯡꯗ ꯂꯥꯡꯂꯤ꯫ ꯑꯣꯐꯤꯁꯔꯗꯨꯅ ꯑꯃꯨꯛ ꯆꯨꯝꯊꯥꯡꯉꯥꯟꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯂꯒ ꯀꯩꯁꯨ ꯄꯥꯈꯠꯂꯨꯔꯅꯨ, ꯑꯩꯈꯣꯏꯅ ꯐꯅꯕ ꯁꯨꯝ ꯁꯤꯜꯂꯒꯦ꯫ ꯅꯝꯗꯅꯗꯤ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯌꯥꯝꯗꯣ ꯑꯃꯨꯛ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯆꯨꯝꯊꯥꯡꯉꯥꯟꯕꯤꯗ ꯌꯦꯡꯉꯛꯂꯤ꯫ ꯁꯣꯔꯥꯠꯇꯒꯤ ꯈꯔ ꯆꯤꯡꯅꯈꯤꯕꯒ ꯑꯃꯨꯛꯀ ꯍꯦꯟꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯃꯅ ꯏꯕꯦꯝꯃ ꯀꯅꯥꯅꯣ ꯃꯥꯗꯤ? ꯆꯨꯝꯊꯥꯡꯉꯥꯟꯕꯤꯗꯣ ꯈꯨꯝꯕꯝ ꯑꯃ ꯈꯪꯗ꯭ꯔꯦ꯫ ꯂꯠ ꯇꯧꯅ ꯂꯩ꯫ ꯅꯣꯏꯒꯤꯁꯦ ꯃꯔꯤ ꯂꯩꯅꯔꯤꯔꯣ? ꯏꯕꯦꯝꯃ ꯅꯄꯥꯗꯨꯁꯨ ꯁꯤꯒꯦꯗ ꯉꯥꯏꯔꯤ, ꯅꯌꯨꯝ ꯑꯃꯨꯛ ꯄꯥꯅꯤꯡꯉꯝꯃꯣ꯫ ꯆꯨꯝꯊꯥꯡꯉꯥꯟꯕꯤꯗꯨ ꯀꯔꯤꯁꯨ ꯈꯨꯝꯖꯕ ꯉꯝꯗ꯭ꯔꯦ꯫ ꯃꯔꯨ ꯂꯧꯊꯗꯨꯅ ꯍꯤꯒꯤ ꯀꯞꯂꯤ꯫ ꯃꯈꯣꯏꯒꯤ ꯆꯥꯎꯈꯠꯇꯕ ꯋꯥꯉꯥꯡꯗꯨꯗ ꯄꯨꯟꯁꯤꯕ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯂꯤ꯫ ꯏꯕꯥꯅꯤ ꯃꯔꯤ ꯂꯩꯅꯩ꯫ ꯍꯧꯖꯤꯛꯃꯛ ꯃꯐꯝꯁꯤꯗ ꯑꯩꯅ ꯃꯥꯕꯨ ꯄꯨꯗꯨꯅ ꯆꯠꯀꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕꯗꯣ ꯌꯥꯝ ꯊꯧꯁꯥꯗ ꯆꯨꯝꯊꯥꯡꯉꯥꯟꯕꯤꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯆꯠꯈ꯭ꯔꯦ꯫ ꯁꯣꯝꯗ ꯁꯣꯛꯆꯤꯜꯂꯝꯕ ꯅꯤꯛꯀꯤ ꯐꯤꯕꯝꯗꯨ ꯎꯕꯗ ꯁ꯭ꯌꯥꯝ ꯃꯊꯥ ꯁꯥꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯅꯤꯛꯇꯣ ꯒꯥꯔꯤ ꯁꯣ ꯄꯨꯗꯨꯅ ꯊꯣꯔꯛꯂꯤ꯫ ꯁ꯭ꯌꯥꯝꯅ ꯏꯄꯥꯒꯤ ꯁꯅꯥ, ꯅꯪꯕꯨ ꯒ꯭ꯌꯥꯟ ꯈꯖꯤꯛꯇ ꯇꯥꯎ ꯀꯩꯗꯧꯒꯦ? ꯑꯉꯥꯡꯒꯤ ꯃꯇꯧꯗꯣ ꯇꯝꯃꯅꯨ꯫ ꯐꯤꯕꯝꯗꯨꯅ ꯀꯃꯥꯏꯅ ꯒꯥꯔꯤ ꯊꯧꯅꯤ? ꯑꯩ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ, ꯐꯈ꯭ꯔꯦ ꯂꯣꯏꯅ, ꯑꯅꯥꯕ ꯌꯥꯎꯗ꯭ꯔꯦ, ꯀꯩꯁꯨ ꯇꯧꯗ꯭ꯔꯦ꯫ ꯄꯤꯔꯣ ꯄꯥꯕꯨꯡ, ꯑꯩ ꯀꯨꯏꯔꯣꯏꯕ꯫ ꯆꯠꯂꯣ ꯅꯃꯥꯁꯤꯅ ꯆꯥꯛ ꯁꯦꯝꯍꯧꯔꯤꯕꯅꯤ, ꯈꯖꯤꯛꯇ ꯆꯥꯅꯕ ꯇꯧꯁꯤ꯫ ꯄꯥꯕꯨꯡ ꯄ꯭ꯂꯤꯖ,
Kudong thiba haibasi tamma ngamu natira. Nangi gari dusune workshop ta thamlabani. Babo. Sam tasinanda kitchen room chat bahuri. Nekto thamoi sokna hairakli. Babo, aina mamu yam nusi. Aima yam uningi. Mana imbo phana hangoirabasu. Nusidrabasu. Aidi mabu yam nusi. Aduk thamoi sokpa machagi wahi taranga. Mapawi mamakso nungaitaba phaurakli. Mami to sezet ushilanga. Amuk tangdi chaning tana sordu hondokli. Tunghanna onthorakli. Khongthang tapna thangduna laklaga machagi manakta phamtharakli. Makut magna gari sodo sinai machada asimasu hairakli. Thongzaro ichagi apamado loina thongzaro. Pabungna bol pirabani. Imawbu amuk hanna yumsida purakpa ngambu oyo. Waisi ka khairamlaga Syamsu chatkre. Makoina sanariba wari singado laimana loina tarammi. Kaiso hairudre masu. Machagi apamada yelaroi khale. Asuk wana machana leigado saro maning tamna sanu khankre. Sonda punsiba so mayum yori. Inkol suraga leiba mamagi manakta changsili. Imam talaw mila owi. Ai leiti yo. Kairo kai masibo. Chatwa saida yamla kanu ko. Ima aina haisata drome. Chatlu ko yam taning de. Ai lau de ma. Hai sazai nung kalakani. Ai bo ngang dong na. Aduni. Angang do na tre haradine. Nasana khangna thabak to toro. As. Punsiba nok minung mi toranga amu hairakli. Namong la ore bema. Asarani yung pakado makhana thadaranga. Kari asem raisibo. Imagi seba tawalage na purabani. Nung tilnabo nupi senabrane. Yari ko namadane khadramatra mung torano. As pilabani laoima. Punsiba namdana mama pudu na lagli. Asilere ba. Asarani do nupi malep to na laimaduda haraukre. Somna suni laisa khoigi mayum yomaga. Ngihakti gari manungduda phamlaga lei. Asum phamlambadagi tapna gari dagi komtharaklaga. Haifet inlanga gate to yingli. Lolamdra gate to. Hangdoklaga manungda tabli changakli. Makhongdu sunari banina thuna yangna chatpasu ngamde. Sumangduda lepnaga nushiraba khonjelda kauri. Laiza yamung la Eliza. Tamro nang bulo bula e yamungna. Gayatri mala manungdagi thorakli. Ima Laiza de ai ma bulo bula ini. Gayatri mala nak yeto haifet yinglaga. Ma di leti. Ima ma bu kai chatkrage. Mapalamda ngrang chatkre. Niksu ngakna ngakli. Kaigina ima. Ai su chatke mafam da habi ima. Ibungo nang saurano. Ima thabak khra leire. Ningna kausaba tabida imung lomda changkre. Kari su haisaba ngamaude. Tumi leptuna lehori. Upai leitraba wakhal nungaita amu tabli thorakli. Mahangna chatkibadu Laiza thongsin maromdagi leptuna yenglaga lehori. Gayatri malana amuk laktana manikda oidaba haisankibani. Tasingna nikti thazakre. Mayum yoraklaga hoimai haida magi kada thongonsinduda laikre. Pamungda longda hipthaduda wakhal khalli. Asumwana khalakpada Gayatri malana haribadu thazaba ngamaktre. Thazabagi wangmada asum laikre. Magi Laizani mana masa munna khangmani. Asumna nonini so hokre. Nikso maying yamna tare chada thaktabana maram oiranga. Somdana chumthangan biso mayumda thindre. Nongma wai teiduna leire chumthangan bido. Nupa mayumda oina luhongnaba matam lepnare. Punsiba office namba loshinduna thorakli. Mangolda chumthangan bido wai teiduna leiramli. Wai teiribanina taurindo isingna pungtaw tawre. Hek chasilongmada adumak nanthurani. Punsiba thongzil panduda haifet ngaranga. Kaino loktak sarisina. Chumthangan bi punsiba da khase onsilaklaga. Tayini kaino. Tayini gaina faklok thazilani. Miga makhwak lo etek patare. Kamai tayo haino dude. Adu fawa hizadramo. Nayumda thindok pidradi yaraina. Wai teba hirakada uhina lorage.
ꯄꯨꯟꯁꯤꯕꯒꯤ ꯋꯥꯍꯩꯗꯨꯗ ꯆꯨꯝꯊꯥꯡꯉꯥꯟꯕꯤꯗꯣ ꯈꯔ ꯅꯨꯡꯉꯥꯏꯖꯗꯦ ꯃꯥꯏꯊꯣꯡꯃꯛꯁꯤꯅ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯔꯒ ꯑꯩ ꯐꯤ ꯑꯈꯪꯕ ꯑꯃꯃꯨꯛ ꯅꯥꯟꯊꯣꯛꯑꯒꯦ ꯂꯥꯎ ꯂꯥꯎ ꯊꯤꯜꯂꯗꯝꯃꯤꯅ ꯆꯨꯝꯊꯥꯡꯉꯥꯟꯕꯤꯗꯣ ꯁꯨꯁꯨ ꯀꯞꯄꯛꯂꯤ ꯄꯨꯟꯁꯤꯕ ꯋꯥꯏꯇꯔꯤꯗꯣ ꯀꯥꯎꯕ ꯃꯈꯩ ꯒꯝ ꯒꯝ ꯂꯥꯛꯂꯤ ꯈꯪꯍꯧꯗꯦ ꯏꯁꯤꯡ ꯈꯔ ꯍꯦꯟꯈꯤꯕꯅ ꯍꯥꯏꯕꯒ ꯇꯧꯕꯒ ꯄꯨꯟꯁꯤꯕꯗꯣ ꯁꯤꯠꯂꯒ ꯇꯥꯈ꯭ꯔꯦ ꯆꯨꯝꯊꯥꯡꯉꯥꯟꯕꯤ ꯀꯞꯂꯝꯕꯗꯒꯤ ꯄꯨꯟꯁꯤꯕꯗ ꯌꯦꯡꯉꯛꯂꯤ ꯃꯇꯧꯗꯨꯗ ꯅꯣꯛꯅꯤꯡꯂꯨꯔ ꯃꯥꯜꯂꯦ ꯈꯖꯤꯛ ꯃꯣꯃꯣꯟ ꯇꯧꯔꯛꯂꯤ ꯄꯨꯟꯁꯤꯕ ꯍꯥꯏꯐꯦꯠ ꯁꯨꯒꯠꯂꯒ ꯍꯩ ꯅꯣꯛꯇꯅꯅꯦ ꯅꯌꯥ ꯍꯤꯒꯠ ꯂꯩꯔꯅꯨ ꯍꯨꯒꯠꯂꯨ ꯅꯥꯎꯅꯦ ꯆꯨꯝꯊꯥꯡꯉꯥꯟꯕꯤꯁꯨ ꯄꯨꯟꯁꯤꯕꯕꯨ ꯍꯨꯒꯠꯀꯦ ꯇꯧꯕꯒ ꯆꯪꯁꯤꯜꯂꯤ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥ ꯍꯦꯛ ꯌꯧꯕꯒ 마소 싯나가 분시바다 읍실나가 도실락리 이마 분시바 소도 ngak thin magom tawi chap yungna mathakta yengkalaga lei tanjana chandriso mamai be ma sarani do thorok pagi he mapa janarore asarani su ujadana thongsilagi khazing thorak labani oiramni ba matawda masu khangpre he khangna thongsilamda amu changsili masu sitke tawuni adu ma de laiba fawna thongsil ya lauri Punsibado makwang pairanga tamna walakli kuang loi ti ila machaga mamogi mataw uranga asarani do mapukningda harausaba phorakli somdani laisogi mayumda lakli mane changakpanga laisana sumangda chem khaktuna lei do urakli laisamadi nik lakli haibado khangde nikna laiso obada mamiti ira chalakli tamna tamna changsilaga laisagi nakalda leplari sonthangna na kaurakli laisa laisa so ngaknon thorakli machine solakli yambo nang bulau bulai laoi laisa yum dalasi laisa tumina lai nik laisagi manakta khranak silaga lao laisa yamung galasi laisa thunamba mangolomda kakhalakli laisa ai la leba adumai tawgano ai yam wai piroina ba meeting na yengduna hairakpani laisa so thanglama khongthanga do lepnaga lei ni khasi amo changsilaklaga laisa yamung yam ware la oba yamung ga chatkrasi nangna pamdaba amata tawraroi laisa tong onthorakte adumak leptuna lei gaitri malaso ghetalomdagi changakli ibungo nangla ami ima ai laisa su puzakragi imana ayabam ta pibiyo laisa gi apamadi ai so apamadi laisa na yamung han bikro matungna samai lakpigano asi hairam laga imungda changkre ima asana lan kiba mayam do amuk ta ngakpiu ba laisa se ifam damta sinabiyo ibungo ima su kari haigadamano khangre asi ka hairam maga gaitri malasu sangkre Matamdi asum hoki nikto hanaga manadre niksagi pakta laijukre laisagi wakhalna ahing nungthil khangda makhota yogi bottle do pairaga thanga thai leiti kanasu ahigi malem sida ahi banu shibiba khana draba ari mama pokni idi ari mama pok soinaira ba thamoi panba mimana draba mi na nu shiba ngamlaroi Hanjin hairak lafau ikai khangnaba aina hanjin takluba saude suksau sorry aduba ai nang wai si losin mangamda amukapli makuta pairiba while bottle adiso thakpa lepte asum leptana thakpana amuk yengli yauram drabaduda sauningna langkhai ki bottle ado laimaida pukchai chaina tare kaira balikli mache singaduda yengna kutumado sesra tasili tinga hain hek thangat baga maningdagi kanagum amana magi makuto pharaklami masima so hayakli yambo nang hebanu shitraba ni khojal dogi mai kei do onthorakli laisa do leptuna leramni ngakpaga harawaga punsin kidana pohawali yungau behenman kibana masada chumna fawba lepangamdre hairumnare Laisa asi hairaga laisa bu mathada konsilaga kapakli nangai gi nakta sumlei aingonda gi lafkino chetki matagum laisa gi makoto sezet pasili nangai wo hali kai gino ai nangmu yam nushi laisa nang yam mu nushi rabo ai la le laisa
nang ingon-dagi lapkino. Aisu yambunggi malang pangi. Sangsardagi hauna nusikibane. Aisu yambungbu yam nusi. Nusi khangdabagi saklon laurubane. Adubu ai yambunggi mafamda maitire. Yambunggi amakpa yaudraba nusibado. Apangbi aina maithiba piba ngamdre. Hayo Liza nangna kamdongna. Imaga pabunga lai. Yambunggi phiyomse aingonda loina tammi. Adudagi ai sida laini. Matam khara hokre. Noma. Vema adumai tawgano. Inkolgi batado puthopiro. Iche aidi haikyo waso anirak haloi. I marimda piramdana kanada piramgi haino. Yare iche hanbiro. Nakai singmam haidrakhaine aidi haloi. Fare fare. Iche na thokpa tawbiro. Aidi ne thabam to loisiluki. Gaichi mala imung lomda changkhre. Sunita nakalda paithokhlaga leiri. Masi makhauri charamsi mekhairga hatana ko. Somda nongma Liza mani ni hospital la check up lakli. Liza matom da changkhraga ningna ngaiduna lehori. Ngayaki matom Liza suthorakli. Ningna doctor na kaya range report hengise. Liza report to tungna lotsilanga. Yari bayambo report se yendredi yadro. Aino ina hangiba. Ngan mo suyingande hairoba kay hareba. Yamu yam taningeba. Ichase masayang pay. Mapana hauba mayam pisira mali. Adudi nange kumondro. Kung gitaw bane. Ado kumamdre. Pare salaw halase dudi. Somdaso ayukto chaktok na batungda. Jumthangan bi sofaduda sang na tintholaga. Mabukto makutta thamlagi hibli. Thanjado da night aruba punsiba mapalongdagi changaklami. Jumthangan bi matawda Masingangna hatu changsili. Kidore. Jumthangan bi soli kumagli. Otakre. Keng chasilore. Size to gane chana ikangni chana de kangni. Pangcha de chasil. Adaidi adam handrok taba. Jumthangan bi zo sounding me man kibana. Puhogolakli. Wangi toboga. Amokso handurake taroktuna. Besil lari badomda kanamu changsilkre. Punsiba jumthangan bi matawduda chingnirakladuna hatu chatuna pregnancy test tawnaba ama puraga lakli jumthangan bi punsiba da yenglaga kaino siba chamasla pelabani da nakomaya da changsiluna hai jumthangan bi mami to lauk tholaga ai ngamjara amu hermane chalomi khali badamang chumle asengmo oiri Jumthangan mi harau behen man kibana haifam tawhong ma khangna chongi punsibana ngai khoi ko adu yade ba chongba yade ko ayam harawi aini heline adoi made laite somdaso ningna laizagi sebado phasana tawbi laisabo thaba amata so yahonne mana loina oina honakre ikai banga amata khangbi banate Yambo Nikto Liza rom na mamaido tamnon silagli Liza na mapi sintharamba ubada maso ingag na hangulagli Liza gi mapido taitho piraga hairagli Haw ne Kagi pita halino Yamungdi nangi mitki pise Yam pamuzay Hayose kagi kapino ba Kaisum tau dida Yambo Sum puni no shirak paini Kagi no Nangna sumai ni kapande hayingi chado dingai zo on tarema Liza mo munok lami Yamo inang ta sumnai biyo ko Ahibu tatok bigano Kagi tatok doino Yamong na ayi Liza po tatok ay Ay na matang chado na Siki ba thokla sune Ayi thawai laklaga Ayi Liza po kwaisin sina doini Lamlan ba kanagi so Matuna ba so aloy Yamo Liza de hena magi yamungi mathana kaplami pokningdo adoki matik nushina kapkre Noma Liza gi mayumda mira lakli
ꯃꯤꯔꯥꯗꯣ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯩꯒꯤ ꯃꯤꯡꯗꯤ ꯈꯪꯕꯤꯔꯤꯕꯣꯏꯔꯦ ꯀꯩ ꯈꯪꯉꯣꯏꯗꯣꯏꯅꯣ ꯈꯪꯉꯤ ꯁꯤꯗ ꯐꯝꯃꯨ ꯂꯥꯛꯑꯣ ꯃꯤꯔꯥꯁꯨ ꯂꯥꯏꯖꯩ ꯃꯅꯥꯛꯇ ꯐꯝꯊꯩ ꯃꯤ ꯍꯦꯟꯒꯠꯂꯝꯗꯣꯔꯦꯅꯦ ꯊꯥ ꯀꯌꯥ ꯍꯥꯏꯅꯣ 8ꯇꯤ ꯍꯥꯏꯔꯤ ꯀꯨꯏꯔꯛꯇ꯭ꯔꯦ ꯑꯗꯨꯅꯦ ꯅꯪꯕꯨ ꯆꯥꯛ ꯆꯥꯔꯛꯑꯃꯣ ꯆꯥꯔꯛꯏꯅ ꯅꯣꯏ ꯌꯨꯝꯁꯦ ꯊꯤꯕꯗꯤ ꯂꯥꯏꯅ ꯊꯣꯛꯏ ꯑꯗꯣ ꯑꯩꯁꯨ ꯂꯥꯛꯀꯦꯅ ꯇꯧꯔꯝꯕꯅꯤ ꯑꯗꯣ ꯌꯥꯝꯕꯨꯡꯅ ꯃꯄꯥꯜ ꯏꯄꯥ ꯊꯣꯔꯛꯄꯗꯣ ꯄꯥꯛꯅ ꯌꯥꯗꯕ ꯑꯗꯨꯒꯤ ꯑꯩꯁꯨ ꯀꯣꯟꯅ ꯂꯥꯛꯑꯒꯦꯅ ꯈꯜꯂꯝꯕ ꯅꯣꯏ ꯌꯥꯝꯕꯨꯡꯗꯤ ꯂꯩꯇ꯭ꯔꯣ ꯊꯥꯏꯅꯒꯤ ꯑꯉꯥꯎ ꯃꯤꯍꯨꯜꯗꯣ ꯍꯧꯗ꯭ꯔꯕꯣ ꯑꯩꯗꯤ ꯁꯨꯝ ꯅꯣꯛꯅꯤꯡꯉꯦ ꯂꯥꯏꯖꯥ ꯊꯥꯏꯅ ꯅꯪꯉꯣꯟꯗ ꯄꯛꯆꯩ ꯆꯩꯕꯤꯕꯗꯣ ꯂꯥꯏꯖ ꯅꯣꯛꯂꯒ ꯌꯥꯔꯦꯀꯣ ꯍꯧꯖꯤꯛꯇꯤ ꯏꯁꯧꯒꯅꯦ ꯑꯃꯠꯇ ꯂꯥꯡꯗ꯭ꯔꯦꯅ ꯁꯛꯁꯨ ꯌꯥꯝꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯐꯖꯊꯣꯛꯑꯝꯃꯤ ꯅꯣꯏ ꯌꯥꯝꯕꯨꯡꯅ ꯀꯔꯤꯔꯣꯟꯕ ꯚꯤꯇꯥꯃꯤꯟ ꯄꯤꯖꯒꯦꯕ ꯌꯥꯔꯦ ꯅꯪ ꯑꯃ ꯅꯍꯥꯟꯈꯩꯗꯤ ꯂꯥꯛꯇ꯭ꯔꯤ ꯀꯩꯒꯤꯅꯣ ꯑꯩꯕꯨꯁꯨ ꯑꯃꯨꯛ ꯈꯪꯕꯤꯔꯝꯗ꯭ꯔꯅꯤꯅꯅꯦ ꯏꯇꯣꯞ ꯆꯣꯠꯅꯔꯝꯅꯤꯅ ꯂꯥꯛꯇ꯭ꯔꯕ ꯑꯁꯨꯃꯥꯏꯅꯒ ꯈꯜꯂꯤ ꯁꯤꯁꯨꯅꯦ ꯆꯦ ꯃꯤꯔꯟꯗꯥꯅ ꯍꯥꯏꯔꯛꯄꯅꯤ ꯗꯥ ꯅꯤꯈꯤꯜꯅ ꯍꯥꯏꯔꯛꯏ ꯃꯉꯣꯟꯗꯁꯨ ꯀꯩ ꯏꯟꯁꯥꯡ ꯆꯥꯔꯛꯀꯦ ꯏꯔꯣꯝꯕꯒ ꯕꯣꯔꯥꯒ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯇꯥ ꯑꯅꯤꯗꯨꯁꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯤ ꯁꯣꯝꯗꯁꯨ ꯉꯥꯏꯍꯥꯛ ꯃꯇꯝ ꯐꯪꯕꯗ ꯄꯨꯟꯁꯤꯕꯅ ꯆꯨꯝꯊꯥꯡꯉꯥꯟꯕꯤꯗ ꯀꯣꯜ ꯇꯧꯔꯛꯂꯤ 2-3ꯂꯛ ꯇꯧꯕꯒ ꯄꯥꯏꯈꯠꯂꯛꯂꯤ ꯍꯜꯂꯣ ꯀꯅꯥꯅꯣ ꯄꯨꯟꯁꯤꯕ ꯉꯛꯅ ꯃꯃꯤꯠꯇꯨ ꯈꯖꯤꯛ ꯂꯥꯎꯊꯣꯛꯂꯒ ꯑꯩ ꯃꯁꯤ ꯌꯦꯡꯉꯨꯅꯦ ꯍꯩꯃꯥ ꯗꯗꯥꯔꯣ ꯅꯪ ꯑꯃꯀꯣ ꯆꯨꯝꯊꯥꯡꯉꯥꯟꯕꯤ ꯃꯅꯥꯗꯒꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯅꯝꯕꯔꯗꯨꯗ ꯌꯦꯡꯂꯤ ꯑꯩꯅꯦ ꯄꯥꯕꯒ ꯊꯣꯛꯆꯗꯦꯗ ꯀꯩꯗꯧꯔꯤꯅꯣ ꯅꯪꯕꯣ ꯐꯣꯟ ꯇꯧꯕꯁꯨ ꯀꯣꯟꯅ ꯄꯥꯏꯔꯛꯑꯦ ꯐꯤ ꯁꯨꯔꯤꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏꯅꯦ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯤ ꯈꯨꯠꯇ ꯁꯨꯔꯤꯔꯣ ꯋꯥꯆꯤꯡ ꯃꯦꯆꯤꯟ ꯁꯨꯔꯤꯔꯣ ꯃꯦꯆꯤꯟꯗꯅꯤ ꯑꯗꯣ ꯗꯗꯥꯅ ꯅꯍꯥꯟ ꯇꯥꯛꯄꯗꯣ ꯍꯩꯔꯦꯕ ꯑꯗꯨꯃꯗꯤ ꯕꯦꯁ ꯇꯥꯔꯦ ꯑꯗꯣ ꯑꯋꯥꯕ ꯊꯕꯛ ꯇꯧꯕ ꯌꯥꯗꯦꯀꯣ ꯏꯁꯤꯡꯒ ꯍꯣꯟꯗꯅ ꯇꯧꯔꯝꯃꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯅꯣ ꯍꯣꯏꯍꯦ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯖꯕꯗꯣ ꯁꯣꯅꯣ ꯈꯔ ꯊꯨꯡꯕꯗꯨꯗ ꯑꯩꯁꯦ ꯄꯥꯈꯠꯂꯤꯕ ꯌꯥꯝ ꯐꯨꯅꯤꯡꯉꯤ ꯁꯛꯇꯨꯒ ꯏꯅꯨꯡ ꯅꯨꯡꯁꯤꯒꯦ ꯑꯗꯣ ꯍꯣꯔꯦꯟ ꯍꯜꯂꯛꯄꯗꯅꯦ ꯌꯦꯟ ꯃꯐꯩ ꯑꯇꯥꯎꯕꯗꯣ ꯂꯩꯔꯛꯑꯣꯕ ꯍꯣꯏ ꯁꯦ ꯂꯩꯔꯛꯀꯦ ꯌꯥꯝ ꯆꯥꯁꯤꯟꯕꯗꯤ ꯌꯥꯗꯦꯕ ꯍꯣꯏꯕ ꯑꯗꯣ ꯑꯣꯛ ꯃꯔꯤꯟꯁꯨ ꯂꯩꯔꯛꯑꯣꯕ ꯆꯥꯅꯤꯡꯉꯦꯕ ꯑꯗꯨꯗꯤ ꯌꯥꯗꯦ ꯌꯦꯟ ꯑꯣꯏꯅ ꯆꯥꯎꯕ ꯑꯣꯛ ꯃꯔꯤꯟꯗꯤ ꯃꯍꯤꯛ ꯌꯥꯝ ꯄꯛꯄꯅꯦꯕ ꯁꯣꯝꯗ ꯂꯥꯏꯁꯤꯗꯣ ꯐꯃꯨꯡꯗ ꯍꯤꯞꯂꯤ ꯅꯤꯛ ꯆꯦꯈꯥꯎ ꯑꯃ ꯄꯨꯔꯒ ꯆꯪꯉꯛꯂꯤ ꯂꯥꯏꯖꯥ ꯁꯤ ꯌꯦꯡꯉꯨꯅꯦ ꯂꯥꯏꯖꯁꯨ ꯍꯥꯡꯗꯣꯛꯂꯒ ꯃꯅꯨꯡꯗ ꯌꯥꯎꯔꯤꯗꯨ ꯌꯦꯡꯂꯤ ꯃꯗꯨ ꯎꯕꯗ ꯄꯤ ꯇꯥꯔꯛꯂꯤ ꯏꯍꯦ ꯄꯤ ꯇꯥꯕꯤꯁꯨ ꯑꯃꯨꯛ ꯍꯧꯔꯦ ꯌꯥꯝꯕꯨꯡꯅ ꯀꯩ ꯍꯥꯏꯒꯦꯕ ꯂꯥꯏꯖ ꯃꯄꯤꯗꯣ ꯁꯠ ꯅꯥꯟꯊꯣꯛꯏ ꯐꯖꯗ꯭ꯔꯣ ꯅꯨꯡꯁꯤꯔꯥ ꯐꯖꯩ ꯌꯥꯝ ꯅꯨꯡꯁꯤ ꯑꯉꯥꯡꯒꯤ ꯐꯤꯔꯣꯜ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯑꯃꯅꯤ ꯇꯨꯄꯤ ꯃꯆꯥ ꯈꯣꯡꯎꯞ ꯃꯆꯥꯁꯨ ꯌꯥꯎꯔꯤ ꯀꯩ ꯋꯥꯈꯜꯅꯤꯅꯣ ꯈꯪꯗ꯭ꯔꯦ ꯃꯣꯜ ꯆꯪꯉꯨꯕ ꯑꯗꯨꯗ ꯍꯦꯛ ꯎꯔꯨꯔꯕ ꯑꯩꯁꯨ ꯄꯥꯝꯃꯟꯈꯤꯗꯅ ꯑꯗꯨꯝ ꯂꯩꯔꯛꯑꯕꯅꯤ ꯂꯩꯕ ꯌꯥꯝ ꯍꯩꯌꯦ ꯃꯆꯨꯗꯣ ꯐꯖꯕ꯭ꯔꯣ ꯌꯥꯝ ꯐꯖꯩꯌꯦ ꯀꯩꯅꯣꯝꯁꯨ ꯍꯥꯏꯕꯤꯌꯨꯔꯥ ꯉꯁꯥꯏꯗꯣ ꯏꯃꯥꯟꯅꯕ ꯑꯃꯁꯨ ꯊꯦꯡꯅꯩꯌꯦꯕ ꯑꯩꯗꯣ ꯏꯆꯥ ꯐꯪꯗꯣꯔꯦ ꯀꯥꯏꯅ ꯋꯥꯔꯤ ꯁꯥꯔꯤꯅꯤ ꯁꯣꯁꯇꯤ ꯂꯥꯛꯑꯣꯅꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ ꯌꯥꯝ ꯑꯦꯗꯚꯥꯟꯁ ꯑꯣꯏꯃꯟꯈ꯭ꯔꯕ꯭ꯔꯣ ꯏꯀꯥꯏꯗ꯭ꯔꯥ ꯈꯪꯗꯦ ꯀꯩꯒꯤ ꯏꯀꯥꯏꯗꯨꯕ ꯍꯔꯥꯎꯈ꯭ꯔ ꯄꯣꯠꯅꯤ ꯏꯆꯥꯒꯗꯣ ꯐꯪꯅꯤꯡꯈ꯭ꯔꯖꯥꯅꯤꯀꯣ ꯑꯗꯣ ꯌꯥꯝꯕꯣ ꯀꯩꯅꯣꯝ ꯁꯨꯝ ꯍꯥꯏꯒꯦ ꯋꯥꯔꯤꯒꯤꯅꯦꯕꯀꯣ ꯈꯟꯅꯁꯦꯕ ꯍꯥꯏꯌꯨꯅꯦ ꯑꯩꯁꯦ ꯀꯩꯒꯨꯝꯕ ꯂꯩꯈꯤꯗ꯭ꯔꯕ ꯋꯥꯗꯣ ꯍꯥꯏꯗꯣꯛꯄ ꯂꯣꯏꯗ꯭ꯔꯤꯉꯩ ꯅꯤꯡꯅ ꯃꯆꯤꯟ ꯃꯦꯜꯂꯛꯂꯤ ꯑꯗꯨꯒ ꯁꯥꯎꯔꯞ ꯇꯧꯅ ꯍꯥꯏꯔꯛꯂꯤ ꯑꯗꯨꯝꯕ ꯋꯥꯗꯣ ꯍꯥꯏꯅꯨ ꯂꯥꯏꯖ ꯑꯩ ꯇꯥꯕ ꯉꯝꯗꯦꯕ ꯁꯨꯝ ꯈꯟꯅꯁꯦꯕ ꯑꯩꯗꯣ ꯂꯩꯈꯤꯗ꯭ꯔꯅꯤ ꯏꯆꯥꯊꯣꯏꯒꯤ ꯃꯃꯥ ꯑꯃ ꯊꯤꯒꯗ꯭ꯔꯥ ꯅꯤꯛ ꯂꯥꯏꯖꯗ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯤ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯑꯗꯨꯝꯕ ꯋꯥꯗꯣ ꯍꯥꯏꯒꯅꯨ ꯂꯥꯏꯖ ꯁꯨꯝ ꯍꯪꯕꯅꯦꯕ ꯌꯥꯝ ꯈꯟꯖꯤꯟꯅꯣꯕ ꯂꯥꯏꯖ ꯑꯗꯨꯝꯕ ꯋꯥꯗꯣ ꯍꯥꯏꯅꯨꯕ ꯑꯗꯣ ꯍꯥꯏꯌꯣ ꯃꯌꯥꯝꯕꯣ ꯊꯤꯔꯣꯏ ꯏꯆꯥꯒꯤꯗꯤ ꯃꯄꯥꯏ ꯂꯩꯔꯤꯁꯤꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯌꯥꯝꯕꯨꯡ ꯅꯨꯄꯤ ꯊꯤꯍꯟꯅꯤꯡꯉꯤ ꯍꯥꯏꯗꯤ ꯃꯃꯥ ꯌꯥꯎꯗꯕ ꯄꯨꯟꯁꯤ ꯍꯥꯏꯁꯤꯗꯤ ꯐꯅ ꯅꯨꯡꯉꯥꯏꯕ ꯊꯝꯂꯕꯁꯨ ꯑꯃꯔꯣꯝꯗꯗꯤ ꯑꯋꯥꯠꯄꯒꯤ ꯑꯋꯥꯠꯄꯅ ꯄꯤꯛ ꯊꯟꯕꯅꯤ ꯆꯨꯝꯗ꯭ꯔꯕꯅꯤ ꯌꯥꯝꯕꯣ ꯇꯣꯛꯑꯣꯕ ꯂꯥꯏꯖ ꯋꯥꯔꯤ ꯁꯥꯔꯒꯨꯝꯁꯤ ꯀꯩꯗꯧꯔꯒꯦ ꯍꯣꯏ ꯁꯥꯔꯒꯨꯝꯁꯤ ꯃꯇꯝꯁꯨ ꯁꯨꯝ ꯍꯧꯈꯤꯕꯅ ꯂꯥꯏꯖꯁꯨ ꯊꯥ ꯃꯄꯨꯡ ꯐꯥꯖꯤꯜꯂꯛꯂꯤ ꯉꯁꯤꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯆꯦꯛꯑꯞꯀꯤ ꯂꯥꯛꯂꯤ ꯍꯥꯟꯅꯒꯨꯝ ꯂꯥꯏꯖ ꯔꯤꯄꯣꯔꯠꯇꯨ ꯅꯤꯛꯇ ꯎꯠꯂꯝꯗꯦ ꯅꯤꯛꯇꯤ ꯀꯩꯁꯨ ꯍꯦꯟꯅ ꯈꯟꯖꯤꯟꯅꯕꯅ
ꯂꯥꯏꯖꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯝ ꯊꯥꯖꯔꯝꯃꯤ꯫ ꯗꯣꯛꯇꯔꯅꯁꯨ ꯂꯥꯏꯖꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯅꯕ ꯍꯥꯏꯔꯛꯂꯤ꯫ ꯆꯦꯛꯑꯞ ꯂꯥꯛꯂꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯌꯨꯝ ꯌꯧꯔꯝꯗꯥꯏꯒꯤ ꯀ꯭ꯔꯣꯁꯤꯡ ꯂꯩꯕꯗꯨꯗ ꯉꯥꯏꯍꯥꯛ ꯖꯥꯝ ꯑꯣꯏꯗꯨꯅ ꯄꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯤꯅꯤꯠ 2-3ꯒꯤ ꯑꯗꯨꯋꯥꯏ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯗꯨꯝ ꯈꯥꯝꯂꯒ ꯂꯩꯔꯤ꯫ ꯂꯝꯕꯤꯔꯣꯝꯗꯨꯗ ꯍꯦꯛ ꯂꯥꯟꯊꯣꯔꯛꯄꯒ ꯁꯥꯏꯠ ꯂꯥꯟꯅ ꯊꯧꯔꯒ ꯂꯥꯛꯄ ꯏꯁꯤꯡ ꯄꯨꯕ ꯇꯥꯇꯥ ꯑꯃꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯨꯗ ꯊꯣꯝꯖꯤꯜꯂꯛꯂꯝꯃꯤ꯫ ꯅꯤꯡꯄꯥꯈꯠꯅ ꯕ꯭ꯔꯦꯛ ꯐꯥꯕꯁꯨ ꯉꯝꯍꯧꯗ ꯃꯈꯨꯠꯅ ꯂꯥꯝꯗꯨꯅ ꯂꯥꯏꯖꯕꯨ ꯁꯣꯛꯇꯅꯕ ꯉꯥꯛꯅꯕ ꯍꯣꯠꯅꯩ꯫ ꯂꯥꯏꯖꯁꯨ ꯁꯤꯠꯕꯦꯜ ꯐꯥꯎꯗꯕꯅ ꯈꯔꯗꯤ ꯌꯩꯁꯤꯟꯈ꯭ꯔꯦ꯫ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗꯨꯁꯨ ꯐꯅ ꯁꯥꯡꯅ ꯁꯤꯠꯂꯒ ꯂꯝꯕꯤꯒꯤ ꯗꯤꯚꯥꯏꯗꯔꯗꯨꯗ ꯌꯩꯁꯤꯜꯂꯤ꯫ ꯈꯨꯗꯛꯇꯨꯗ ꯂꯥꯏꯖꯗꯤ ꯑꯗꯨꯃꯛ ꯃꯟꯊꯈꯤꯔꯝꯃꯤ꯫ ꯅꯤꯡꯇꯤ ꯁꯣꯛꯂꯕꯁꯨ ꯒ꯭ꯌꯥꯟ ꯇꯥꯏ꯫ ꯃꯀꯣꯛꯇꯨꯁꯨ ꯏꯅ ꯄꯨꯡꯂꯨꯞ ꯂꯨꯞꯄꯤ꯫ ꯃꯈꯨꯠꯅ ꯂꯥꯏꯖꯕꯨ ꯇꯞꯅ ꯂꯥꯝꯅꯕ ꯍꯣꯠꯅꯩ꯫